ngasi Department of Horticulture and Soil Conservation ki makhada laiba Mission for Integrated Development of Horticulture ki makhada Laumi singda power tillers, tractor amadi planting material yenthokre. Ngasi Sanjen thongda laiba Horticulture and Soil Conservation ki office ta pangthokhiba thoram aduda Chief Minister N Biren Singh na Laumi singda polam sing adu yenthokhi. Van Mahotsav week kamari lainana mahausagi khalbu yokhatpagi pandamda CRPF headquarter Langjing na sinduna ngasi Langjing ching mathakta mass plantation drive ama chathakri. U chara thabagi achamba thoram aduda IGP Manipur Nagaland sector Nagaland Randip Datta DIG Irungbam Lokentro DIG DK Tripathi DIG Suresh Sharma na chingba makok thongba official kayana saruk yakhi. IMC na no plastic day palan numitagi ngasi fawbada Imphal manungi akoibagi fibam amadi Imphal dagi khara haidokpada leiba maruoiba kaithel sing taru tanana thamba amadi sengdokpagi thabak makha chatharakpo oina ngasi su DM College Gate tagi ABC Godon mapa fawba sengdokpagi thabak paikhatkre. COVID-19 ga mari leidana leingak na thamliba lockdown gi chana kanglon thugaiduna passenger puduna chenba auto singi mathakta District Police Imphal East amadi West Police na drive chathakre. Nakal amoromda District Administration ki maikai digi tholakpa order gi matung ina ngasi su mafam kayada police na 4-wheeler gari singi mingsel da napa tinted glassing lokthokpagi thabak chathaki. Handak Imphal West ki gari da laiba Girls Children Home amada masagi anaba amana maram oiraga ikhang khangaudana laikhidraba nupi macha amagi matangda ngarang Manipur Commission for Protection of Child Rights ki hauzik chairperson oiribi Sumati Bala Ningthaujam na luchingba mihut kangbu amana ngasi home aduda hakthengna chatuna yingsinkhre hairi. Chahi sigi Board of Secondary Education Manipur na lawba ISSLC exam lising ani kunda mai paglakhraba mahairoi sing okpagi amasung pukning thogatpagi thoram ama Lamthabung Area Voluntary Association Club na sinduna Hogakchau Ikhai Mamang Community Hall da ngarang pangthokre. Ngarang MSP Dishel Kumbi Sub Division team na matamga chunaba yot ki poll na mahut sindok na bagi chapchaba report collection tawbabu Kumbi Urban Development Committee amadi Kumbi Laumi Sinmi Apunba Lupna thagatpa phongdorakle. COVID-19 amadi lockdown asina maram oiraga Indo-Myanmar border town Moreda tha kayadagi Myanmar amadi More anigi ngamkhaida matam kaktana athingma thamkhibana lalon itiki thabak thoram pumnamak lepaktuna lakli. More manungda tongan ba hotel tawriba yauna dukan ayamba matam kayadagi thong londuna ngasi fawba leirakpana town asida hanadagi amukta ukhidriba mawongda khuntak lansi baga chap manakre.